ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯏꯁꯦ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯥꯁꯤꯡꯅ ꯃꯃꯥꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯍꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯗ ꯃꯄꯥꯟꯗ ꯂꯩꯔꯒ ꯊꯣꯡꯕꯗꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯎꯇꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯩꯅꯅꯦ ꯍꯣ ꯊꯣꯡꯉꯒꯦ ꯍꯥꯏꯗꯅ ꯑꯩ ꯉꯁꯤꯁꯦ ꯅꯨꯡꯁꯤꯗꯥꯛ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯦ ꯃꯄꯥꯟꯗ ꯂꯩꯕꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯅꯨꯡꯁꯤꯗꯥꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨ ꯃꯄꯥꯟꯗꯁꯨ ꯌꯥꯝ ꯐꯪꯕ ꯅꯨꯡꯁꯤꯗꯥꯛꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦ ꯏꯆꯥꯁꯤꯡꯅ ꯑꯥꯗꯁꯨ ꯌꯥꯝ ꯀꯣꯝꯅ ꯐꯪꯕ ꯅꯨꯡꯁꯤꯗꯥꯛꯁꯤ ꯊꯣꯡꯉꯒꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯥꯛ ꯀꯥꯡꯁꯣꯏ ꯊꯣꯡꯖꯗꯣꯏꯅꯤ ꯃꯆꯜ ꯑꯇꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯡꯁꯣꯏꯁꯤ ꯈꯛꯇꯅꯤ ꯃꯤꯅꯤꯠ 2-3 ꯈꯛꯀꯤ ꯚꯤꯗꯤꯑꯣꯅꯤ ꯊꯥꯒꯠꯆꯗꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯗ ꯊꯥꯛꯀꯗꯣꯏꯕ ꯃꯆꯜꯁꯦ ꯁꯤꯃ ꯊꯝꯖꯔꯒꯦ ꯁꯦ ꯉꯥꯔꯤ ꯈꯔ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯗꯣ ꯉꯥꯁꯦ ꯉꯥꯄꯦꯝꯃ ꯍꯥꯏꯕ ꯉꯥꯗꯨꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯝꯍꯥꯏꯅꯤ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯉꯥ ꯊꯥꯛꯅꯤꯡꯕ ꯑꯦꯅꯤ ꯉꯥ ꯊꯥꯛꯄ ꯌꯥꯏ ꯃꯣꯔꯣꯛꯁꯤ ꯅꯣꯏꯈꯥꯏꯔ ꯊꯥꯛꯇꯣꯏꯅꯤ ꯃꯄꯥꯟꯗ ꯐꯪꯗꯕ ꯍꯥꯏꯕꯕꯨ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯐꯗꯤꯒꯣꯝꯁꯤꯅ ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏꯗ ꯊꯥꯛꯀꯗꯕ ꯑꯗꯣ ꯃꯃꯥꯅ ꯊꯣꯡꯗꯣꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯏꯆꯥꯁꯤꯡꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯃꯥ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯀꯣꯟ ꯊꯥꯡꯒꯠꯂꯒꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯂꯩꯔꯤꯕ ꯃꯆꯜꯁꯤꯒꯤ ꯏꯁꯤꯡ ꯆꯥꯅꯅꯕ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯞꯄꯅꯤ ꯍꯥꯞꯀꯗꯧꯔꯤꯕ ꯏꯁꯤꯡꯁꯦ ꯁꯤ ꯆꯞ ꯆꯥꯔꯅꯤ ꯃꯆꯜꯁꯤꯒꯤ ꯃꯨꯟꯅꯕ ꯊꯣꯡꯉꯛꯇꯣꯏꯅꯤ ꯀꯥꯡꯁꯣꯏꯗꯤ ꯃꯍꯤ ꯇꯣꯠꯂ ꯆꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯏꯪꯉꯤꯉꯩꯗ ꯇꯤꯜꯍꯧ ꯍꯥꯟꯅ ꯍꯥꯞꯁꯤ ꯏꯁꯤꯡ ꯏꯪꯉꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧ ꯍꯥꯟꯅ ꯍꯥꯞꯁꯤ ꯑꯗꯨꯗꯩꯗꯤ ꯏꯁꯤꯡ ꯏꯪꯉꯤꯉꯩꯗ ꯉꯥꯔꯤ ꯍꯥꯞꯁꯤ ꯉꯥꯔꯤꯁꯦ ꯈꯔ ꯅꯝꯅ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯂꯩ ꯉꯥꯔꯤ ꯃꯅꯝ ꯈꯤꯇꯪꯗꯪ ꯇꯥꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯉꯥꯔꯤꯁꯤ ꯃꯃꯥꯗꯤ ꯑꯅꯤꯁꯤꯗꯪ ꯊꯥꯛꯑꯒꯦ ꯁꯨꯃꯥꯏꯅ ꯅꯣꯏꯈꯥꯏꯔꯁꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯉꯥꯔꯤꯒ ꯅꯣꯏꯈꯥꯏꯔꯒ ꯊꯥꯛꯄꯁꯨ ꯂꯩꯕꯅꯦ ꯉꯥꯔꯤꯒ ꯅꯣꯏꯈꯥꯏꯔꯒ ꯊꯥꯛꯄꯁꯦ ꯉꯥꯔꯤ ꯂꯧꯊꯣꯛꯑꯒ ꯊꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯉꯥꯔꯤꯁꯤ ꯂꯧꯊꯣꯛꯑꯒ ꯃꯣꯔꯣꯛꯀꯅꯦ ꯅꯣꯏꯈꯥꯏꯔꯒ ꯊꯥꯛꯄꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯉꯥꯔꯤꯁꯤ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯀꯥꯡꯁꯣꯏꯗ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯆꯠꯄꯅꯤ ꯉꯥꯔꯤ ꯂꯧꯕꯤꯒꯅꯨ ꯍꯤꯡꯅ ꯑꯗꯨꯝ ꯊꯥꯛꯄꯤꯌꯨ ꯃꯣꯔꯣꯛꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯣꯔꯣꯛꯅꯦ ꯑꯀꯨꯞꯄ ꯑꯁꯨꯕꯅꯁꯨ ꯌꯥꯏꯀꯣ ꯃꯃꯥꯅ ꯁꯨꯝ ꯑꯁꯨꯕ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅ ꯁꯤ ꯇꯥꯛꯆꯕꯅꯤ ꯁꯤ ꯃꯣꯔꯣꯛ ꯊꯥꯛꯏꯅꯤꯁꯦ ꯁꯤꯁꯦ ꯃꯣꯔꯣꯛ ꯊꯥꯛꯑꯦ ꯇꯤꯜꯍꯧꯅꯦ ꯉꯥꯔꯤꯅꯦ ꯑꯍꯨꯝꯁꯦ ꯁꯧꯍꯟꯁꯤꯀꯣ ꯃꯍꯤ ꯃꯨꯜꯍꯟꯁꯤ ꯃꯍꯤ ꯁꯧꯍꯟꯈꯤꯕꯗꯣ ꯁꯧꯔꯦ ꯃꯆꯜ ꯍꯥꯞꯄꯁꯤ ꯍꯥꯡꯗꯣꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯃꯨꯟꯅ ꯁꯧꯍꯟꯕꯤꯔꯅꯤꯗꯅ ꯑꯗꯨꯒ ꯃꯍꯤ ꯁꯧꯍꯜꯂꯒ ꯑꯂꯨ ꯍꯥꯞꯁꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯄꯁꯤ ꯁꯨꯃꯥꯏꯅ ꯍꯋꯥꯏ ꯊꯔꯥꯛ ꯑꯂꯨꯁꯦ ꯃꯥꯅ ꯈꯔ ꯀꯟꯕ ꯄꯣꯠꯅꯤ ꯉꯥ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯉꯥ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯁꯧꯍꯟꯁꯤꯀꯣ ꯃꯥꯅ ꯈꯔ ꯑꯂꯨ ꯍꯩꯔꯨ ꯉꯥ ꯑꯌꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯆꯜ ꯊꯥꯛꯈꯤꯕꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯁꯤ ꯃꯨꯟꯖꯜꯂꯛꯑꯃꯅꯤ ꯃꯨꯟꯖꯜꯂꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅ ꯆꯝꯊꯣꯡꯅꯤ ꯀꯥꯏꯅ ꯃꯆꯨ ꯐꯖꯗꯕ ꯇꯧꯔꯣꯏ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯊꯥꯛꯈꯤꯕꯗꯨꯅ ꯑꯗꯨꯝ ꯃꯆꯨ ꯑꯗꯨꯝ ꯐꯖꯒꯅꯤ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯁꯨ ꯊꯥꯛꯆꯜꯂꯁꯤ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯊꯥꯛꯆꯜꯂꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯊꯥꯛꯆꯜꯂꯁꯤ ꯁꯤꯗꯤ ꯃꯣꯏꯁꯤꯗꯤ ꯑꯗꯨꯝ ꯍꯤꯡꯅ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯍꯋꯥꯏ ꯊꯔꯥꯛꯀ ꯑꯂꯨꯒ ꯃꯨꯜꯂꯒꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯨꯟꯖꯔꯕꯅꯤ ꯑꯗꯨꯅ ꯆꯨꯁꯟꯅꯅꯕ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯒꯅꯦ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯁꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯊꯨꯝꯁꯦ ꯁꯤ ꯊꯨꯝ ꯊꯥꯛꯑꯕꯅꯤꯀꯣ ꯊꯨꯝ ꯊꯥꯛꯑꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯁꯤ ꯊꯥꯛꯄ ꯂꯣꯏꯔꯕꯅꯤꯅ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ
ꯃꯃꯥꯒꯤ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯔꯅꯤꯀꯣ ꯃꯃꯥꯅ ꯊꯣꯡꯉꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯥꯁꯤꯡ ꯊꯣꯡꯉꯒ ꯆꯥꯎꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯂꯩꯔꯁꯨ ꯃꯃꯥꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ